ꯑꯍꯥꯟꯕꯃꯛꯇꯗ History Collection ꯕꯨ ꯇꯥꯕꯤꯔꯤꯕꯤ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯃꯤꯟꯅꯔꯁꯤ ꯌꯦꯜꯂꯧꯃꯤꯁꯤꯡ ꯈꯣꯡꯐꯝ ꯆꯦꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯏꯁꯨ ꯊꯦꯡꯅꯍꯧꯁꯤ MMTU ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯤꯝꯅ IDPꯁꯤꯡꯒ ꯎꯅꯈ꯭ꯔꯦ ꯂꯨꯞ 5ꯅ ꯑꯀꯟꯕ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ MPSCꯒꯤ ꯗꯤꯖꯜ ꯂꯥꯎꯊꯣꯛꯄꯗ ꯗꯤꯁꯦꯕꯤꯂꯤꯇꯤ ꯀꯦꯇꯦꯒꯣꯔꯤꯗ ꯃꯤꯑꯣꯏ ꯑꯃ ꯂꯥꯟꯅ ꯈꯟꯖꯤꯟꯈ꯭ꯔꯦ ꯀꯦꯁꯁꯦ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯗꯦꯟꯇꯦꯜ ꯀꯦꯝꯞ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯁꯛꯅꯥꯏꯔꯕ ꯇ꯭ꯔꯥꯏꯕꯦꯜ ꯄꯨꯟꯁꯨꯡ ꯍꯦꯔꯣ 3 ꯇꯔꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯀꯣꯀꯣꯃꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯄꯤꯖꯔꯤ ꯌꯦꯜꯂꯧ ꯃꯤꯁꯤꯡ ꯈꯣꯡꯐꯝ ꯆꯦꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯏꯁꯨ ꯊꯦꯡꯅꯍꯧꯁꯤ MMTU ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯃꯤꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯈꯣꯡꯐꯝ ꯆꯦꯟꯅ ꯂꯩꯃꯤꯟꯅꯗꯨꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯏꯁꯨ ꯑꯁꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯍꯧꯁꯤ ꯍꯥꯏꯅ ꯃꯩꯇꯩ ꯇ꯭ꯔꯥꯏꯕ ꯌꯨꯅꯤꯌꯟ MMTUꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯌꯨꯅꯤꯌꯟ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯇꯈꯦꯜꯂꯝꯕꯟ ꯄꯥꯔꯤꯖꯥꯠ ꯃꯩꯇꯩꯅ ꯍꯥꯏ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯑꯁꯤꯅ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯀꯌꯥ ꯆꯠꯊꯕꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯊꯨꯒꯥꯏꯅꯕꯒꯤ ꯂꯥꯟꯗꯥꯁꯨ ꯆꯠꯊꯔꯛꯂꯤ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯂꯧꯃꯤ ꯃꯤꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯣꯔ ꯏꯁꯨ ꯑꯁꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯒꯤ ꯏꯁꯨ ꯑꯁꯤꯅꯤ ꯏꯁꯨ ꯑꯁꯤ ꯌꯦꯜꯂꯧꯃꯤꯁꯤꯡꯅ ꯄꯨꯟꯅ ꯈꯣꯡꯐꯝ ꯆꯦꯟꯅ ꯂꯦꯞꯇꯨꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯃꯅꯤꯄꯨꯔꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯀꯌꯥ ꯂꯦꯞꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯉꯥꯛꯄꯤꯒꯅꯤ ꯈꯨꯟꯗꯥꯁꯜꯂꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁꯔꯨꯛ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯕ ꯉꯝꯗꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯈꯟꯗꯣꯛꯅꯕꯒꯤꯗꯃꯛ ꯍꯥꯏ ꯂꯦꯚꯦꯜ ꯀꯃꯤꯇꯤ ꯑꯣꯟ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯆꯦꯟꯖ ꯀꯧꯕ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯀꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔꯗ ꯆꯪꯁꯤꯜꯂꯛꯄ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯈꯟꯗꯣꯛꯄꯒꯤ ꯊꯕꯛ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯍꯥꯏꯔꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯨꯁꯂꯤꯝ ꯈꯛꯇꯗꯤ ꯃꯤꯠꯌꯦꯡ ꯊꯝꯂꯤ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯌꯥꯝꯅ NRC ꯇꯧꯗꯨꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯅꯕ ꯆꯪꯁꯤꯜꯂꯛꯈꯤꯕ ꯏ-ꯅꯥꯏ ꯇꯥꯈ꯭ꯔꯕ ꯏꯍꯧ ꯑꯁꯤꯕꯨꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯗꯅ ꯅꯥꯊꯩꯗꯨꯅ ꯊꯝꯂꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇꯒꯤ ꯆꯪꯁꯤꯜꯂꯛꯄ ꯃꯨꯁꯂꯤꯝ ꯈꯛꯇꯗ ꯃꯤꯠꯌꯦꯡ ꯊꯝꯂꯒ ꯊꯕꯛ ꯂꯧꯈꯠꯂꯛꯄ ꯃꯥꯟꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠ ꯆꯪꯁꯤꯜꯂꯛꯄ ꯑꯁꯤꯗꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯊꯑꯣꯏꯅ ꯉꯥꯛ ꯁꯦꯜꯂꯒ ꯆꯪꯁꯤꯜꯂꯛꯄꯒꯤ ꯁꯛꯇꯝ ꯑꯃ ꯆꯠꯊꯔꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯅ 2005ꯗ ꯇꯥꯈꯤꯕ ꯔꯨꯂꯤꯡ ꯑꯃꯗ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯅ ꯏꯟꯗꯤꯌꯟ ꯁꯤꯇꯤꯖꯦꯟ ꯑꯃꯒꯨꯝꯅ ꯃꯈꯣꯏ ꯆꯥꯎꯊꯣꯡ ꯑꯃꯁꯨꯡ ꯔꯥꯏꯠꯁꯤꯡ ꯐꯪꯍꯟꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯨ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯖꯣꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯤꯇꯤꯖꯦꯟ ꯑꯃꯒꯤ ꯔꯥꯏꯠꯁꯤꯡ ꯄꯤꯗꯨꯅ ꯉꯥꯛ ꯁꯦꯜꯂꯤ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯄ ꯀꯨꯀꯤꯖꯣꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯤꯇꯤꯖꯦꯟ ꯑꯃꯒꯤ ꯔꯥꯏꯠꯁꯤꯡ ꯄꯤꯗꯨꯅ ꯉꯥꯛ ꯁꯦꯜꯂꯤ ꯃꯁꯤꯒꯤ ꯃꯊꯛꯇ ST ꯂꯤꯁꯇ ꯌꯥꯎꯍꯟꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯋꯥꯡꯕ ꯄ꯭ꯔꯣꯇꯦꯛꯁꯟ ꯄꯤꯔꯤ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯂꯝꯗꯝ ꯑꯁꯤꯗ NRC ꯆꯠꯅꯍꯟꯅꯕ ꯋꯥꯔꯦꯞ ꯑꯅꯤꯔꯛ ꯂꯧꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯈꯪꯍꯟꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯋꯥꯔꯦꯞ ꯑꯁꯤ ꯈꯟꯅꯕꯤꯅꯕ ꯑꯃꯁꯨꯡ ꯇꯥꯊꯤꯕ ꯂꯩꯇ꯭ꯔꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅꯁꯨ ꯂꯝꯗꯝ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔ ꯑꯃꯁꯨꯡ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯁꯤꯡꯗ ꯆꯪꯁꯤꯜꯂꯛꯂꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤꯅ ꯄꯤꯔꯛꯂꯤꯕ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯏꯝꯕꯦꯂꯦꯟꯁꯅ ꯑꯣꯏꯍꯜꯂꯛꯄ ꯁꯥꯐꯨ ꯁꯛꯇꯝꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯏꯠ ꯄꯦꯄꯔ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕ ꯉꯝꯗꯕ ꯑꯁꯤꯁꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯅꯤ ꯁꯦꯟꯁꯁ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯍꯥꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯗ ꯑꯀꯟꯕ ꯋꯥꯐꯝ ꯑꯣꯏꯅ ꯐꯣꯡꯗꯣꯛꯄ ꯇꯛꯁꯤꯟꯕꯁꯨ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯌꯦꯜꯂꯧ ꯃꯤꯌꯥꯝꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯀꯣꯔ ꯏꯁꯨ ꯑꯣꯏꯔꯤꯕ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯒꯤ ꯏꯁꯨ ꯑꯁꯤ ꯌꯦꯜꯂꯧ ꯃꯤꯁꯤꯡꯒ ꯄꯨꯟꯅ ꯈꯣꯡꯐꯝ ꯆꯦꯟꯅ ꯂꯦꯞꯇꯨꯅ ꯊꯦꯡꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅꯁꯨ ꯃꯈꯥ ꯇꯥꯈꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯀꯣꯀꯣꯃꯤ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯍꯥꯏꯅ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯣꯟ ꯃꯅꯤꯄꯨꯔ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯀꯣꯀꯣꯃꯤꯒꯤ ꯀꯣ-ꯀꯟꯚꯦꯅꯔ ꯌꯨꯝꯈꯥꯏꯕꯝ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯣꯀꯣꯃꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯌꯥꯏꯉꯪꯄꯣꯛꯄꯤ ꯚꯤꯂꯦꯖ ꯑꯣꯊꯣꯔꯤꯇꯤꯅ ꯌꯥꯏꯉꯪꯄꯣꯛꯄꯤ ꯀꯩꯊꯦꯜꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝꯗ ꯋꯥꯐꯝ ꯑꯁꯤ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯊꯝꯅꯥꯄꯣꯛꯄꯤ ꯁꯅꯥꯁꯥꯕꯤ ꯑꯃꯗꯤ ꯁꯩꯖꯥꯡ ꯌꯥꯎꯅ ꯌꯥꯏꯉꯪꯄꯣꯛꯄꯤꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯈꯨꯜꯁꯤꯡꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯌꯨꯝꯈꯥꯏꯕꯝ ꯁꯨꯖꯤꯠ ꯀꯨꯃꯥꯔꯅ ꯍꯥꯏ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯗꯨꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯅꯥꯊꯩꯗꯨꯅ ꯂꯩꯔꯤ ꯏꯟꯗꯤꯌꯥꯅ ꯆꯠꯊꯕ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛ ꯈꯝꯊꯦꯡꯅ ꯑꯋꯥꯕ ꯃꯥꯌꯣꯛꯅꯍꯜꯂꯤ ꯇꯝꯄꯥꯛꯇ ꯂꯣ ꯂꯩꯔꯕꯁꯨ ꯆꯤꯡꯗꯗꯤ ꯂꯣ ꯂꯩꯇꯕ ꯄꯥꯡꯈꯛ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯆꯤꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯈꯣꯡꯐꯝ ꯆꯦꯟꯅ ꯂꯩꯃꯤꯟꯅꯕ ꯃꯇꯝ ꯑꯣꯏꯔꯦ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯄ꯭ꯔꯣꯖꯦꯛꯇꯀꯤ ꯃꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯕꯁꯨ ꯂꯝꯗꯝꯁꯤꯒꯤ ꯏꯃꯥ ꯏꯕꯦꯟꯁꯤꯡꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯗꯨꯅ ꯂꯥꯛꯂꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯗꯒꯤ ꯃꯅꯤꯄꯨꯔ ꯀꯜꯍꯧꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯈꯣꯡꯐꯝ ꯆꯦꯟꯅ ꯂꯦꯞꯇꯨꯅ ꯆꯞ ꯆꯥꯅ ꯊꯦꯡꯅꯁꯤ ꯑꯩꯈꯣꯏ ꯏꯁꯥꯒꯤ ꯍꯛ ꯅꯤꯔꯒ ꯂꯧꯒꯗꯕ ꯅꯠꯇꯦ ꯐꯪꯐꯝ ꯊꯣꯛꯄ ꯍꯛ ꯄꯨꯝꯅꯃꯛ ꯅꯝꯐꯨꯗ ꯂꯧꯒꯗꯕꯅꯤ ꯆꯤꯡꯇꯝ ꯑꯅꯤꯃꯛꯀꯤ ꯌꯦꯜꯂꯧ ꯐꯨꯔꯨꯞꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯅ ꯂꯥꯟ ꯑꯁꯤ ꯆꯞ ꯆꯥꯅ ꯊꯦꯡꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯗꯨꯅ ꯀꯣꯀꯣꯃꯤ ꯀꯣ-ꯀꯟꯚꯦꯅꯔ ꯐꯤꯖꯝ ꯁꯥꯝꯆꯥꯅ ꯍꯥꯏ
lamda mase lamineba ichini no punam ama toina wakhan chungsin duna haiching khong thangdana oirali phio masi chapchana thengna wasangi masi punam ko thona wanabda ekoi kudum lokhon thokpa thawdang lomina si haiki masi chathagi wakam me phamadu sakya bese india gi poksi war khodak telepu kokina ko terrorism gi mathak da military crackdown tawada bani amadi manipur lenga ne miyang wahang tare ke pakum athu da pige da bani haiba kholaw kya chu lawki loinen wakam me phamadu da yang popi village otegi president elangbam samkecho secretary sonsing indrajit yauni mi kya sarya ki amar mada kokomi gi mi makhada impal iski parabi da se parabi ni pilangjing lumda sindana parabi community honda wakam me pham chathaki APSC result out of the disability category the mi malan khajing kri kese Manipur Public Service Commission MPSC na loba civil service exam gi handa result out thoki da adu da hearing impaired category disability category da mi lan khajing kri haina kamipa student association kese na phongdoli association asigi secretary ISRD Sinam James khwek pidin thato pachelo laman hai Manipur Civil Service Exam Prelim 2022 pangthon midam 2022 gi December taida thoke notification adugi note amada palliba wafam habi disability reservation asi mari rena ba disability ki chada nifu dagi tada ba mi singi ogani haiba wafam asigi muamada amadi the rights of person with disability act 2016 section ani gi wamada chuchambadagi jeri lal hating bungpui ko ba mi ama hokipe April ko ni thori MPC lauto result adu merit list serial number 195 ta hearing impaired category khalaki bolo na nga May 29 da thoke bo notification ambi matungi na mahapu hearing impaired category da MPSC grade 2 ena khalaki bani khaidagi labak thibani masi matang da kum thigana ba case na MPSC gi mari lende official sing amadi Manipur lenga gi mafam ni demand tawri lup asigi selo laman hai hearing impaired category da khanki ba jeri lan hat thang bungpui hai ba misak asigi disability certificate asigi pigani scrutiny tawbagi pigani scrutiny tawbagi mathakta scrutiny tawbagi mathakta mahaki medical examination nauna tawgadabani hai MMSC 2024 da UPSC na lawna pangtokkiba civil service exam phawkiba mi amani adubu civil service examination rule 2024 gi matungina medical examination tawba mathak tabdagi Delhi da leba Sabarjak Hospital da medical examination tawda mahaki disability percentage achi surum dabdagi AIMS hospital gi benchmark disability panel amana nauna medical re-examination tawki amasung maduda su mahaki disability percentage achi sa da 40 su kitabani masina maram oiga jeri lahan thingna appeal amuk sapadagi Army Hospital Research and Referral gi appellate disability medical board examination tawda mahaki disability percentage su kitabani Masih matung da hangna Delhi High Court wakat pada wild term mamang saya August ta High Court of Delhi na order on tada medical board amana mahaki medical examination nang na tawna bahai dagi nang exemption ta bajam hagi disability percentage sudah the case adu Delhi High Court na dispose taw ki balai rawani maramaduna jeri lantang bongpi na seasonary ba disability certificate sikop nutiya na bagi damang mari lene bo treti dimagi mafam da case na appeal tawri when hapu disability percentage 40% chudana MCS get to khalaki basi achoba pinja thunja na traga makhala mai loktura bamga loina tawkriba habde kum thigana ba case na mari lene ba kudimagi mafam da appeal tawri Manipur khwari chawba youth MPR mayagi achoba exam am oiriba MPSC exam ase Delhi High Court na reject tawkor candidate amagum batawkam disability certificate to verify tawdana karam na khalibeno MPSC na corruption gi lamjeng da yawbra haibese achoba wahangni hai